ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯅ ꯂꯩꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯣꯗꯣꯡ ꯄꯨꯕꯤ ꯃꯃꯥꯡ ꯂꯩꯀꯥꯏ ꯍꯥꯏꯀꯣ ꯁ꯭ꯇꯦꯟꯗꯔ ꯂꯝꯄꯥꯛꯀ ꯍꯥꯏꯗꯨꯅꯤ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯁꯤꯗ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯈꯔ ꯑꯩꯈꯣꯏꯒꯤ ꯑꯃꯣꯠ ꯑꯀꯥꯏ ꯁꯦꯡꯗꯣꯛꯄ ꯍꯥꯏꯇꯥꯔꯦꯅꯦ ꯑꯦꯋꯥꯔꯅꯦꯁꯀꯤ ꯇꯥꯏꯞ ꯃꯥꯜꯂꯦ ꯑꯦꯋꯥꯔꯅꯦꯁꯀꯣ ꯑꯗꯨ ꯁꯣꯝꯗ ꯈꯔ ꯑꯃ ꯂꯩꯔꯦ ꯑꯗꯩ ꯁꯣꯝꯗ ꯏꯆꯤꯜ ꯏꯅꯥꯎ ꯈꯔ ꯑꯃ ꯂꯩꯔꯦꯀꯣ ꯑꯁꯤꯁꯦ ꯅꯨꯡꯉꯥꯏꯇꯦ ꯑꯩꯅ ꯑꯉꯝꯕ ꯃꯇꯦꯡ ꯈꯤꯇ ꯄꯥꯡꯒꯦ ꯆꯥꯅꯕ ꯑꯣꯏꯔꯁꯨ ꯄꯩꯁꯥꯕꯨ ꯑꯣꯏꯔꯁꯨ ꯑꯗꯣ ꯍꯥꯏꯐꯦꯠ ꯆꯤꯡꯁꯤꯜꯂꯒ ꯋꯥꯔꯤ ꯁꯥꯒꯦ ꯋꯥꯔꯤ ꯁꯥꯒꯦ ꯌꯥꯝ ꯅꯨꯡꯁꯤꯅꯤꯡꯉꯥꯏꯅꯦ ꯑꯗꯣ ꯑꯦꯋꯥꯔꯅꯦꯁ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯁꯇꯤꯛ ꯅꯨꯡꯁꯦ ꯃꯣꯏ ꯈꯨꯟꯗꯣꯛꯑꯀꯥꯟꯗ ꯄꯣꯂꯨꯁꯟ ꯁꯣꯏꯜ ꯄꯣꯂꯨꯁꯟ ꯊꯣꯛꯇꯅꯕ ꯑꯗꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯐꯖꯕ ꯈꯨꯡꯒꯪ ꯃꯁꯥ ꯅꯥꯟꯕ ꯑꯣꯏꯅꯕꯀꯣ ꯁꯤ ꯌꯥꯝ ꯐꯩꯀꯣ ꯃꯌꯥꯝ ꯑꯗꯣ ꯑꯩꯈꯣꯏ ꯏꯇꯥꯎ ꯑꯃꯈꯛꯅꯁꯨ ꯁꯨꯝꯕꯩꯁꯦ ꯁꯦꯝꯕꯤꯔꯛꯑꯣꯅ ꯍꯥꯏꯕꯅꯤꯀꯣ ꯑꯗꯣ ꯉꯁꯤꯗꯤ ꯇꯥꯟ ꯆꯥꯅ ꯊꯦꯡꯅꯔꯦ ꯑꯩꯅ ꯁꯃꯨꯔꯣꯛ ꯆꯠꯀꯦꯅ ꯊꯣꯛꯂꯛꯄꯅꯤ ꯍꯣꯏ ꯏꯅꯥꯎꯖꯤ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯀꯣ ꯃꯤꯅꯤꯠ ꯑꯃꯈꯛꯇꯪ ꯅꯣꯏ ꯇꯧꯁꯤ ꯌꯥꯕ ꯑꯗꯣ ꯑꯩꯁꯦ ꯁꯨꯝ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗꯅꯦ ꯃꯌꯥꯝꯒꯤ ꯍꯦꯜꯄꯤꯡ ꯀꯥꯏꯟꯅꯦꯁ ꯊꯕꯛ ꯇꯧꯕꯅꯦꯕꯀꯣ ꯉꯁꯤ ꯅꯣꯏ ꯊꯦꯡꯅꯕꯁꯦ ꯇꯥꯟ ꯌꯥꯝ ꯆꯥꯔꯦ ꯑꯗꯣ ꯅꯣꯏ ꯁꯤ ꯖꯒꯥꯁꯤꯒꯤ ꯀꯩꯅꯣꯁꯤꯡꯗ ꯀꯩ ꯂꯝꯗꯩꯅꯣꯕ ꯑꯩꯈꯣꯏꯁꯤ ꯀꯣꯗꯣꯡ ꯄꯣꯛꯄꯤ ꯁꯤ ꯀꯣꯗꯣꯡ ꯄꯨꯕꯤ ꯉꯥꯛꯇꯅꯦꯕ ꯑꯗꯣ ꯌꯥꯝ ꯐꯩꯀꯣ ꯁꯨꯝ ꯑꯩꯁꯨ ꯌꯨꯇꯨꯞ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯁꯨꯝ ꯃꯌꯥꯝꯒꯤ ꯍꯦꯜꯞ ꯇꯧꯋꯦꯕꯀꯣ ꯑꯗꯣ ꯅꯣꯏ ꯁꯤ ꯇꯧꯕꯁꯤꯗ ꯊꯦꯡꯅꯕꯁꯤꯗ ꯌꯥꯝꯁꯨ ꯐꯩ ꯑꯗꯣ ꯑꯩꯁꯨ ꯑꯉꯝꯕ ꯈꯤꯇꯪ ꯇꯧꯔꯝꯒꯦ ꯇꯧꯕꯅꯤ ꯑꯁꯣꯝꯗꯁꯨ ꯍꯥꯏꯐꯦꯠ ꯈꯤꯇꯪ ꯋꯥꯔꯤ ꯁꯥꯒꯦ ꯑꯗꯨꯒ ꯂꯥꯛꯀꯦ ꯃꯣꯏ ꯃꯃꯥꯡꯗꯀꯣ ꯑꯗꯨꯒ ꯑꯩ ꯅꯣꯏ ꯑꯉꯝꯕ ꯅꯣꯏ ꯆꯥꯅꯕꯁꯨ ꯄꯤꯔꯝꯒꯦꯕꯀꯣ ꯑꯁꯣꯝꯗ ꯋꯥꯔꯤ ꯁꯥꯔꯒꯦ ꯃꯃꯥꯡꯒꯤꯁꯨ ꯍꯥꯏꯐꯦꯠ ꯅꯝꯒꯦꯕ ꯑꯩꯈꯣꯏ ꯖꯒꯥꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯉꯥꯛꯇꯅ ꯑꯣꯏꯔꯝꯃꯦ ꯑꯩꯈꯣꯏꯒꯤ ꯃꯁꯥ ꯖꯒꯥꯁꯤꯒꯤ ꯈꯨꯡꯒꯪꯁꯤꯀꯣ ꯃꯁꯥ ꯅꯥꯟꯅ ꯊꯝꯅꯕ ꯁꯤꯒꯤ ꯏꯟꯈꯠꯂꯛꯏꯕ ꯑꯉꯥꯡꯁꯤꯡ ꯌꯥꯝ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯑꯩꯈꯣꯏ ꯖꯒꯥꯁꯦ ꯇꯔꯨ ꯇꯅꯥꯟ ꯊꯝꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯔꯥꯛꯄ ꯃꯤꯅꯁꯨ ꯐꯖꯔꯦ ꯌꯦꯡꯕꯗꯁꯨ ꯆꯈꯥꯏꯗ꯭ꯔꯦ ꯃꯣꯠꯇ꯭ꯔꯦ ꯑꯗꯩ ꯁꯣꯏꯜ ꯄꯣꯂꯨꯁꯟꯁꯨ ꯊꯣꯛꯇ꯭ꯔꯦ ꯌꯥꯝ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯀꯣꯗꯣꯡ ꯄꯣꯛꯄꯤ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯉꯥꯛꯇꯅꯤꯀꯣ ꯑꯗꯣ ꯃꯣꯏꯁꯦ ꯂꯥꯞꯅ ꯆꯠꯈ꯭ꯔꯦ ꯑꯩꯁꯦ ꯑꯉꯝꯕ ꯈꯤꯇꯪ ꯃꯇꯦꯡ ꯄꯥꯡꯉꯝꯒꯦ ꯆꯥꯅꯕ ꯑꯣꯏ ꯄꯤꯔꯝꯃꯁꯤꯔ ꯈꯪꯗꯦꯅꯦ ꯆꯥꯅꯕ ꯑꯣꯏ ꯄꯤꯔꯝꯃꯒꯦ ꯀꯩꯀꯩ ꯌꯥꯎꯒꯦ ꯃꯩ ꯗꯨꯀꯥꯟꯂꯣ ꯁꯤꯕꯣ ꯄꯣꯠ ꯈꯤꯇ ꯂꯩꯒꯦꯕ ꯑꯩ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯈꯤꯇ ꯄꯤꯒꯦ ꯇꯧꯕꯅꯤ ꯀꯩꯅꯣꯝ ꯆꯥꯅꯕ ꯑꯗꯨꯗꯤ ꯏꯁꯤꯡꯗꯤ ꯂꯩꯕꯤꯕ꯭ꯔꯥ ꯏꯁꯤꯡ ꯈꯔ ꯄꯤꯕꯤꯔꯛꯑꯣ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯑꯦ ꯄꯤ ꯅꯨꯡꯗꯤ 5 ꯇꯔꯨꯛ ꯄꯤꯔꯛꯑꯣ 10 ꯁꯤ ꯌꯥꯎꯏꯁꯤꯗꯤ ꯌꯥꯎꯏ ꯏꯁꯤꯡꯗꯨꯗꯤ ꯌꯥꯝꯅ ꯄꯤꯔꯛꯑꯣ ꯑꯌꯨꯛꯅꯤꯅ 2ꯔ 3ꯔꯗꯪ ꯄꯤꯕꯤꯔꯛꯑꯣ ꯈꯥꯎ ꯑꯃ ꯂꯩꯇꯕ꯭ꯔꯣ ꯑꯗꯨ 3ꯗꯣ ꯄꯤꯕꯤꯔꯛꯑꯣ 4ꯔꯣ 3 4ꯅꯦ ꯌꯥꯝꯅ ꯄꯤꯔꯛꯑꯅꯨ ꯃꯣꯏ ꯑꯌꯨꯛꯅꯤꯅ ꯊꯛꯑꯣꯏ ꯌꯥꯝ ꯌꯥꯏ ꯑꯗꯒꯤ ꯕꯤꯁꯀꯨꯠ ꯈꯔ ꯍꯥꯞꯄꯤꯔꯛꯑꯣ ꯁꯤ ꯃꯊꯛꯇꯒꯤ ꯈꯔ ꯍꯥꯎꯗꯧꯕ ꯈꯟꯕꯤꯔꯛꯑꯣ ꯑꯁꯤꯁꯦ ꯑꯩ ꯌꯥꯝ ꯊꯥꯒꯠꯂꯦ ꯑꯗꯣ ꯃꯣꯏꯒꯤ ꯆꯥꯅꯕ ꯈꯤꯇ ꯄꯤꯔꯝꯒꯦꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯝ ꯍꯥꯞꯄꯛꯑꯣ ꯑꯗꯨꯝ ꯈꯔ ꯍꯥꯎꯗꯧ ꯈꯜꯂꯒ ꯑꯗꯨꯝ ꯍꯥꯞꯄꯤꯔꯛꯑꯣ ꯆꯍꯤꯗ ꯑꯗꯨꯝ ꯍꯥꯞꯆꯤꯟꯕꯤꯔꯛꯑꯣ ꯆꯍꯤꯗ ꯍꯥꯞꯆꯤꯟꯕꯤꯔꯛꯑꯣ ꯈꯔ 5 ꯇꯔꯨꯛ ꯍꯥꯞꯆꯤꯟꯕꯤꯔꯛꯑꯣ ꯑꯗꯨꯝ ꯄꯩꯁꯥ ꯍꯥꯏꯐꯦꯠ ꯄꯥꯕꯤꯌꯨꯀꯣ ꯍꯥꯞꯄꯤꯔꯛꯑꯣ ꯑꯗꯨꯝ ꯍꯥꯞꯄꯤꯔꯛꯑꯣ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯊꯛꯅꯕ ABB ꯀꯩꯅꯣꯁꯦ ꯁꯤꯁꯨ ꯍꯥꯞꯄꯤꯔꯛꯑꯣ 3 ꯑꯃ ꯍꯥꯞꯄꯦ ꯕꯤꯁꯀꯨꯠꯇꯣ ꯍꯥꯞꯄꯣ ꯀꯌꯥ ꯄꯤꯅꯣ 10 ꯑꯗꯨ 10 ꯁꯨꯅ ꯍꯥꯞꯄꯤꯔꯛꯑꯣ ꯕꯤꯁꯀꯨꯠꯇꯣ ꯃꯈꯟ ꯍꯥꯞꯄꯤꯔꯛꯑꯣ ꯑꯗꯩ ꯁꯤ ꯊꯛꯅꯕꯁꯦ ꯁꯤꯗꯁꯨ ꯑꯗꯩ ꯃꯊꯛꯇꯩ ꯂꯧꯒꯦ ꯍꯥꯏꯔ ꯑꯗꯨ ꯄꯤꯕꯤꯔꯛꯑꯣ ꯑꯗꯨꯗꯣ ꯑꯗꯨꯗꯣ ꯃꯖꯥꯔꯥ ꯈꯪꯗꯦ ꯑꯉꯥꯡ ꯃꯖꯥꯗꯣ ꯄꯤꯔꯛꯎꯅꯦ APꯗꯣ ꯀꯩꯅꯣ ꯇꯧꯗꯧꯕꯗꯤ ꯃꯖꯥꯅ ꯑꯉꯥꯡ ꯄꯥꯝꯕꯅꯤ ꯃꯣꯏꯅ ꯑꯗꯨ ꯃꯖꯥꯗꯤ ꯀꯌꯥ ꯇꯧꯅꯤ ꯑꯗꯨ ꯃꯣꯏꯁꯦ ꯀꯌꯥꯝ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯒꯦ ꯆꯦꯞꯊꯔꯒ ꯃꯣꯏꯁꯦ 3 4 ꯃꯃꯥ ꯑꯝꯗ ꯂꯣꯏ ꯆꯠꯈ꯭ꯔꯦꯅꯦ ꯑꯗꯨꯏ ꯃꯄꯥꯛꯇꯣ ꯀꯩꯅꯣ ꯇꯧꯕꯤꯔꯛꯑꯣ ꯃꯣꯏ ꯁꯨꯅꯒꯗ꯭ꯔꯥ ꯈꯪꯗꯦ 10 15 15 15ꯗꯤ ꯌꯥꯝꯃꯝꯗꯣꯏ ꯃꯥꯜꯂꯦ
ꯀꯨꯟꯒꯪ ꯄꯤꯔꯣ ꯇꯔꯥ ꯇꯔꯥ ꯅꯠꯇ꯭ꯔꯥ ꯀꯨꯟ ꯄꯤꯕꯤꯔꯛꯑꯣ 그리고 머리 망하고. 하이페 빠비로 그다음에 시다 빠비로 빠비로 para ini para 치기 되는 거 한게. 아. 따라 kaya tayo kaya tayo po na 좀다 루바 사훈가 군트라가 따라. sida lang habda lagi pula puno ngay na ba chani chani ma tang chen di sila plastic nó bay bên ngoài này tao vẫn đây đi bỏ. Jadi kita cahum ka? 군트라. Betra. 마자기. Aduh, sing itu lauko madang ni sing ni karakter. Aduh di si je kan tau biro. Ai hala mo ita piru ye tu ka alaga choi je lauke. Tau biro mo. Mo ayo gitu. 그노도 이붕어도 폰도 그노도 폰. Awak pun sai tu thamira magiro. Sandre ni. Ai lak mo som tu kram cha ki ba. Som tu kram cha kre ni. Si je kan tau biro. Si je thamam ge ko ai pesa tu lak sing tu piru. Mo ayo gitu male. Aduh. ताना पिउ गेको मैम आई मोई ताना रखने नै आर खरम नै रेको मांगदङ साइज त दो सि इचाना बसे थक्ना बकजे त पिरम गे तौबने मै साइ साइ खाइदोंना कान्दा कोइ सि अमो काइ प्लास्टिक सिंदो काइ तारे मै सिगी स्टैंडर्ड कोदों बि मांग लेकाइ गी सिनाउ सिने terus jadi lapet tanah ini sinau singgi sana thân kita piang gitu woi tao nuôi ông ta có video quá ai cái đó ta piang ai sum pula cái sum haining ba ông ta ngay không mini ta ai si ino samu cái thiên cho kiến lạc của nèm cô à đây nơi mẹ cho ủ với xem nung ngày này cái nón này ta ai dùng social media đã dùng mày cái hết pin mà chăm tàu vậy cô YouTube ta à đó nơi mẹ ủ với ai cha nó cái đi lấy làm cái pi làm gì này à dùng đây cho khám chắc kia cô nơi mẹ bưng hay ai dùng social media đã dùng mày cái hết mà chăm tàu vậy cô à đó nơi chứ phải nói tàu vậy đó ai ngâm cái pi kia sao nó sẽ à đó nơi dùng nó khám đi lấy hậu vậy tao cái trong mình nào cô ho ai soles pe ai lang jam dei ni soles pe bang go bane ado YouTube ta sum ai account sum ama tha ka to bane ba mayam gi ma sa ko chi ko dong bi sina hok te ni am thi nu ngai noi to ram je ko ado noi ai dum chami na ko ba ai yong sang long hai do gi koi sinau sing da ngam ja ba ai ngam ba khara ising cha na ba fruity kha piram ko yam tina sinau sing ta tawjari ba se yam thagani ngai ni ko yam nusin ngai ni koi lamchu tarutana na thamba adagi soil pollution ju le how to thon da ba yeng da masa nan ba si yam tina thagani ngai ni koi kudung pi mang le kai gi sinau singa tawri se adina koi gi jaga jaga gi leiri ba sinau singa mai gi kungang city singa se koi na sumaina tanan tham ta ga di mi gi mieng da su phajare adagi amor kai chu oidre adagi soil pollution ju thokre phiram khudum to loi phai ko masi thabak che koi mayam phom kuding gi loi tawina se ai moi koi gi nam jigi se si yam tin thagali ko yam tin harawe ado jaga jaga gi loi taw se koi maya ma ma sai awat pa to loge adu ga songi tinap kha ji pi ge polythene am bolai traba asomda sinap kha ga cha ki ba ko adu
ꯁꯤꯁꯤꯒꯤ ꯑꯁꯤꯒꯤꯁꯤ ꯌꯥꯡꯈꯩꯁꯤꯒꯤ ꯑꯆꯥꯄꯣꯠ ꯈꯔ ꯍꯥꯞꯆꯤꯟꯕꯤꯔꯛꯑꯣ ꯉꯁꯥꯏ 5 ꯍꯥꯞꯆꯤꯟꯕꯤꯔꯛꯑꯣ ꯅꯠꯇꯦ ꯕꯤꯁꯀꯨꯠ ꯍꯥꯞꯆꯤꯟꯕꯤꯔꯛꯑꯣ ꯁꯤꯁꯨ ꯍꯥꯞꯆꯤꯟꯕꯤꯔꯛꯑꯣ ꯄꯨꯟꯅ ꯑꯁꯣꯝꯗ ꯀꯩꯅꯣꯗ ꯑꯉꯥꯡ ꯏꯆꯤꯜ ꯏꯅꯥꯎ ꯈꯔ ꯑꯁꯣꯝ ꯆꯠꯈꯤꯑꯕ ꯑꯗꯣ ꯃꯣꯏꯗ ꯈꯔ ꯉꯝ ꯄꯤꯔꯝꯒꯦꯕ ꯕꯤꯁꯀꯨꯠ ꯑꯗꯨꯗꯨꯒ ꯍꯥꯞꯆꯤꯟꯕꯤꯔꯛꯑꯣꯈꯔ ꯍꯥꯎꯗꯧꯕ ꯈꯟꯕꯤꯌꯨ ꯁꯣꯝꯗ ꯈꯔ ꯑꯃ ꯆꯠꯈ꯭ꯔꯦ ꯃꯣꯏ ꯄꯨꯜꯂꯒ ꯄꯨꯂꯞ ꯆꯥꯃꯤꯟꯅꯔꯣ ꯍꯥꯏꯔꯝꯕꯅꯦ ꯄꯨꯂꯞ ꯄꯨꯝꯕꯣꯏ ꯉꯥꯏꯗꯧꯕ ꯑꯗꯨ ꯖꯒꯥ ꯈꯥꯏꯗꯣꯛꯅꯔ ꯁꯦꯡꯗꯣꯛꯅꯩꯅꯤ ꯁꯣꯝ ꯁꯥꯏꯗꯠꯇ ꯈꯔ ꯑꯃ ꯆꯠꯈꯤꯕ ꯁꯣꯝꯗ ꯈꯔ ꯑꯃ ꯆꯠꯈꯤꯕ ꯁꯣꯝ ꯃꯃꯥꯡꯂꯣꯝꯗ ꯈꯔ ꯑꯃ ꯂꯩꯍꯧꯔꯦ ꯍꯣ ꯄꯨꯟꯅ ꯍꯥꯞꯆꯤꯟꯕꯤꯔꯣ ꯍꯣꯏ ꯍꯣꯏ ꯑꯅꯤ ꯊꯣꯜꯂꯒꯦ ꯏꯕꯨꯡꯉꯣ ꯆꯟꯗꯕ꯭ꯔꯥ ꯆꯟꯗꯅꯕ ꯃꯥꯟꯕ ꯆꯅꯤꯌꯦ ꯅꯤ ꯑꯩ ꯁꯤ ꯄꯤꯀꯥꯎꯗ ꯑꯃ ꯍꯥꯞꯄꯒꯦ ꯈꯔ ꯑꯃ ꯑꯕꯨꯡꯉꯣꯁꯦ ꯁꯤ ꯑꯕꯨꯡꯉꯣꯁꯦ ꯑꯦꯄꯤꯗ ꯄꯤꯔꯝꯒꯦꯁꯦ ꯅꯪꯒꯤꯀꯣ ꯑꯩ ꯀꯀꯥ ꯄꯤꯅꯦ ꯊꯧꯑꯣ ꯅꯨꯡꯁꯤꯅ ꯁꯣꯝ ꯁꯥꯏꯗꯇ ꯆꯠꯈꯤꯕꯅꯦ ꯑꯗꯨ ꯒꯥꯔꯤ ꯊꯧꯔꯒ ꯇꯥꯟꯅꯔꯒꯦꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯃꯣꯏꯒꯤꯁꯨ ꯈꯤꯇꯪ ꯄꯤꯔꯝꯒꯦ ꯁꯣꯝꯗꯁꯨ ꯈꯔ ꯑꯃ ꯄꯤꯔꯝꯃꯦ ꯁꯣꯝꯒꯤꯁꯨ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯖꯅꯤ ꯏꯇꯥꯎ ꯆꯠꯂꯗꯣꯏꯔꯥ ꯑꯩꯁꯦ ꯅꯣꯏ ꯃꯌꯥꯝ ꯊꯣꯛꯆꯨꯝꯅ ꯃꯇꯦꯡ ꯄꯥꯡꯉꯩꯅꯦ ꯁꯣꯝꯗꯒꯤ ꯆꯥꯅꯕ ꯈꯤꯇ ꯄꯤꯔꯝꯒꯦ ꯇꯧꯕꯅꯦ ꯑꯗꯣ ꯆꯪꯁꯤꯜꯂꯒ ꯋꯥꯔꯤ ꯁꯥꯒꯦꯀꯣ ꯁꯣꯝꯗ ꯃꯃꯥ ꯑꯃ ꯆꯠꯈꯤꯕ ꯏꯆꯤꯜ ꯏꯅꯥꯎꯗꯣ ꯁꯤꯗ ꯂꯩꯔꯦ ꯃꯣꯏꯁꯤ ꯀꯣꯗꯣꯡꯄꯣꯛꯄꯤ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯉꯥꯛꯇꯅꯤꯀꯣ ꯑꯗꯣ ꯏꯅꯥꯎꯁꯤꯡꯁꯤꯅ ꯇꯧꯖꯔꯤꯁꯦ ꯑꯩꯈꯣꯏ ꯑꯁ ꯌꯥꯝ ꯊꯤꯅ ꯏꯌꯥꯝꯕꯁꯨ ꯌꯥꯎꯔꯤꯀꯣ ꯈꯔ ꯑꯗꯨꯝ ꯌꯥꯎꯔꯝꯒꯅꯤ ꯑꯗꯣ ꯃꯣꯏꯅ ꯇꯧꯖꯔꯤꯁꯦ ꯌꯥꯝ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯑꯩꯈꯣꯏ ꯈꯔ ꯑꯃꯗꯤ ꯁꯤꯗ ꯅꯣꯡ ꯇꯥꯕꯁꯤꯗ ꯇꯨꯝꯗꯅ ꯈꯣꯠꯇꯅ ꯂꯣꯏ ꯂꯩꯊꯣꯛꯏꯅꯤ ꯃꯥꯏ ꯖꯒꯥꯒꯤ ꯁꯨꯃꯥꯏꯅ ꯃꯁꯥ ꯅꯥꯟꯅꯕ ꯑꯗꯒꯤ ꯄꯣꯂꯨꯁꯟ ꯊꯣꯛꯇꯅꯕ ꯁꯤꯒꯤ ꯋꯥꯈꯜꯁꯦ ꯂꯩꯔ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯊꯤꯅ ꯆꯥꯎꯈꯠꯄ ꯃꯁꯥ ꯅꯥꯟꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯏꯔꯝꯗꯝ ꯑꯃꯨꯛ ꯑꯣꯏꯔꯛꯀꯗꯣꯏꯅꯤꯀꯣ ꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯂꯥꯛꯄꯗ ꯖꯒꯥꯒꯤ ꯑꯗꯣ ꯌꯥꯝ ꯊꯤꯅ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤꯀꯣ ꯑꯩ ꯁꯤꯗ ꯃꯣꯏ ꯁꯤꯗ ꯑꯝꯇꯪ ꯋꯥꯍꯩ ꯑꯃ ꯍꯥꯏꯔꯒ ꯑꯣ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯏꯇꯥꯎ ꯃꯌꯥꯝ ꯁꯨꯝ ꯑꯩꯁꯨ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯁꯨꯝ ꯍꯦꯜꯄꯤꯡ ꯃꯆꯥ ꯇꯧꯋꯦꯕꯀꯣ ꯑꯗꯣ ꯅꯣꯏ ꯃꯌꯥꯝ ꯑꯩ ꯁꯤ ꯁꯝꯃꯧ ꯂꯥꯛꯄꯗ ꯃꯌꯥꯝ ꯇꯧꯔꯝꯕꯁꯦ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏ ꯌꯥꯝ ꯊꯥꯒꯠꯂꯦ ꯑꯗꯣ ꯁꯣꯝꯗꯁꯨ ꯅꯣꯏ ꯃꯃꯥꯡꯂꯣꯝꯗꯁꯨ ꯁꯣꯝꯗ ꯈꯔ ꯑꯃ ꯂꯩꯍꯧꯋꯦꯕꯀꯣ ꯃꯣꯏꯗꯁꯨ ꯆꯥꯅꯕ ꯈꯔ ꯄꯤꯔꯝꯕꯅꯦꯕꯀꯣ ꯑꯗꯣ ꯃꯅꯤꯡ ꯁꯥꯏꯠꯇꯨꯗꯤ ꯃꯣꯏ ꯆꯠꯈꯤꯕꯅ ꯍꯥꯟꯗꯅ ꯅꯪꯍꯧꯗ꯭ꯔꯦ ꯑꯗꯣ ꯑꯩ ꯁꯨꯝ ꯌꯥꯝꯕꯁꯨ ꯌꯥꯝꯗꯁꯨꯀꯣ ꯏꯅꯥꯎꯁꯤꯡ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯌꯦꯅ ꯑꯩ ꯊꯥꯒꯠꯂꯦꯅ ꯑꯉꯝꯕ ꯄꯤꯔꯤꯅꯦ ꯑꯗꯣ ꯅꯣꯏ ꯃꯌꯥꯝ ꯆꯥꯃꯤꯟꯅꯔꯣꯀꯣ ꯑꯗꯣ ꯃꯅꯤꯡꯒꯤꯗꯤ ꯑꯩ ꯅꯪꯍꯧꯗ꯭ꯔꯦ ꯃꯣꯏꯗꯗꯤ ꯄꯨꯂꯞ ꯄꯤꯔꯝꯕꯅꯦ ꯃꯃꯥꯡ ꯊꯥ ꯀꯥꯡꯕꯨꯗꯣ ꯑꯗꯨꯗ ꯅꯣꯏ ꯆꯥꯃꯤꯟꯅꯔꯣꯅ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯋꯥꯈꯜꯁꯦ ꯃꯌꯥꯝ ꯂꯥꯛꯑꯗꯤ ꯃꯁꯥ ꯂꯣꯏ ꯅꯥꯟꯗꯣꯏꯅꯤ ꯖꯒꯥꯁꯤꯡꯁꯦ ꯅꯣꯏꯅ ꯅꯣꯡ ꯇꯥꯕꯁꯤꯗꯒ ꯊꯣꯛꯑ ꯇꯧꯕꯤꯔꯤꯁꯦ ꯑꯁ ꯌꯥꯝ ꯊꯤꯅ ꯊꯥꯒꯠꯂꯦ ꯑꯩꯈꯣꯏ ꯀꯣꯗꯣꯡꯄꯣꯛꯄꯤ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯤꯀꯣ ꯑꯁ ꯌꯥꯝ ꯊꯤꯅ ꯊꯥꯒꯠꯂꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯖꯒꯥꯒꯤ ꯇꯧꯕꯤꯔꯗꯤ ꯑꯩꯈꯣꯏꯒꯤ ꯃꯁꯥ ꯅꯥꯟꯕ ꯑꯩꯈꯣই ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯑꯣꯏꯔꯛꯀꯗꯣꯏꯅꯤꯀꯣ ꯁꯤꯅ ꯃꯁꯥꯁꯤ ꯅꯥꯜꯍꯜꯂꯦ ꯌꯨꯝꯗꯁꯨ ꯐꯖꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯁꯣꯏꯜ ꯄꯣꯂꯨꯁꯟ ꯂꯩꯍꯥꯎ ꯃꯥꯡꯕꯗꯁꯨ ꯂꯣꯏ ꯀꯟꯗꯣꯏꯅꯤ ꯁꯤ ꯌꯥꯝ ꯊꯤꯅ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯃꯌꯥꯝ ꯍꯥꯏꯕꯒꯤ ꯋꯥꯍꯩ ꯂꯩꯇꯦ ꯑꯣꯀꯦ ꯃꯌꯥꯝ ꯑꯩ ꯁꯤꯗ ꯊꯝꯃꯒꯦ